ꯑꯩꯈꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯦꯛ ꯏꯟ ꯇꯧꯕ ꯂꯣꯏꯔꯦ ꯂꯣꯏꯅ ꯂꯒꯦꯖꯁꯨ ꯃꯅꯨꯡꯗ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯔꯤ ꯕꯦꯒ ꯈꯔ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯝ ꯆꯠꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯒꯤꯀꯣ ꯑꯗꯨꯝ ꯆꯠꯁꯨ ꯆꯠꯂꯦ ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯔꯤ ꯕꯦꯒꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯏꯆꯥꯅꯨꯄꯥ ꯃꯥ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯐꯤꯂꯤꯡ ꯁꯦꯠ ꯑꯣꯏꯕ꯭ꯔꯥ ꯍꯦꯞꯄꯤ ꯑꯣꯏꯕ꯭ꯔꯥ ꯁꯦꯠ ꯑꯣꯏꯌꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯕ ꯅꯪ ꯑꯃꯨꯛꯀ ꯑꯦꯛꯖꯥꯝ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯣꯀꯦ 사실 그거 뭐 사진 인지 그거 에 가볼래 나 이제 오 드래곤볼 아빠 원래 이제는 시 배트맨 기제 하? 레고라 됐대 아빠 나 이제는 하? 아 기남이네 오케이 그럼 이제 ꯉꯥꯏꯔꯣꯡꯁꯦ ꯃꯅꯤꯄꯨꯔꯗꯩ ꯂꯩꯔꯛꯏꯅꯦ ꯁꯤꯁꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯄ ꯑꯗꯩꯗꯤ ꯍꯤꯡꯅ ꯆꯤꯛꯄ ꯌꯥꯝ ꯍꯥꯎꯋꯤꯗꯅꯀꯣ ꯁꯥ ꯊꯣꯡꯕꯒꯨꯝꯕꯗ ꯍꯥꯞꯄ ꯉꯥꯏꯔꯣꯡ ꯈꯔ ꯂꯩꯔꯛꯑꯦ ꯑꯗ ꯁꯤꯁꯦ ꯃꯔꯨꯁꯤꯡꯁꯦ ꯂꯣꯏ ꯈꯤꯛꯇꯣꯛꯑꯒ ꯀꯧꯇꯥꯗ ꯍꯥꯞꯆꯤꯜꯂ ꯊꯝꯒꯦ ꯂꯤꯔꯁꯨ ꯆꯥꯕ ꯌꯥꯏꯗꯅ ꯐꯧꯗꯣꯛꯀꯗꯕꯗꯣ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯐꯧꯐꯝꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯤꯛꯆꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯞꯄꯛꯄꯅꯦ ꯏꯆꯥꯅꯨꯄꯤꯅ ꯍꯦꯛꯎꯔꯒ ꯑꯩꯈꯣꯏ ꯆꯠꯄꯗ ꯄꯨꯒꯣꯅ ꯂꯧꯊꯣꯛꯑꯣ ꯅꯪꯒꯤ ꯑꯣꯔꯦꯟꯖꯇꯣ ꯕꯣꯔꯣꯏ ꯈꯔ ꯌꯥꯎꯔꯦ ꯍꯩꯅꯤꯡ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯩꯅꯤꯡ ꯄꯥꯟꯕ ꯃꯨꯠꯄꯗꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯧꯇꯥꯁꯦ ꯍꯥꯞꯆꯤꯜꯂ ꯑꯩꯁꯦ ꯅꯥꯔꯤꯕ ꯑꯗꯨꯅ ꯍꯩ ꯆꯥꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯗ ꯆꯥꯝꯃꯒꯦ ꯑꯗꯨꯒ ꯁꯤꯗ ꯊꯨꯝꯒ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯊꯥꯎꯒ ꯇꯧꯔꯒ ꯇꯤꯡꯉꯒ ꯊꯝꯒꯦ ꯍꯩ ꯑꯁꯤꯟꯕ ꯆꯥꯅꯤꯡꯉꯀꯥꯟꯗ ꯁꯤꯗ ꯄꯥꯛ ꯐꯪꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂ ꯁꯦꯝꯖꯤꯜꯂꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯌꯦꯟꯗꯦꯝꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯕ ꯌꯦꯟꯗꯦꯝ ꯐꯖꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯕꯒꯗꯤ ꯆꯥꯖꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯁꯨ ꯍꯋꯥꯏ ꯊꯣꯡꯕꯗꯕꯨꯗꯤ ꯍꯥꯞꯀꯅꯤ ꯑꯗ ꯌꯦꯟꯗꯦꯝꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯒꯦ ꯅꯍꯥꯟꯈꯩꯁꯦ ꯍꯛꯆꯥꯡ ꯉꯝꯃꯨꯗꯕꯒꯤ ꯑꯩꯁꯦ ꯁꯣꯏꯕꯨꯝ ꯀꯩꯀꯥ ꯆꯥꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ ꯉꯁꯤꯗꯤ ꯌꯦꯟꯗꯦꯝ ꯈꯔꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯜꯂꯒꯦ ꯍꯋꯥꯏ ꯃꯨꯁꯨꯔꯤ ꯊꯣꯡꯕꯗꯁꯨ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯎꯃꯣꯔꯣꯛꯁꯦ ꯅꯍꯥꯟ ꯄꯨꯔꯛꯄꯅꯦ ꯈꯔ ꯑꯃꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯁꯦ ꯑꯩꯅ ꯄꯨꯔꯛꯄꯗ ꯂꯒꯦꯖꯇ ꯍꯥꯞꯄꯗ ꯈꯤꯇꯪ ꯃꯁꯥ ꯁꯣꯛꯄꯗꯨꯅ ꯃꯩ ꯒ꯭ꯌꯥꯁ ꯅꯥꯀꯟꯗ ꯊꯝꯕꯗꯨꯅꯦꯕ ꯁꯤꯗ ꯑꯃꯨꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯃꯁꯥ ꯁꯣꯛꯈꯤꯕꯅꯦ ꯁꯣꯏꯕꯨꯝꯁꯦ ꯂꯩꯔꯦ ꯁꯤ ꯁꯣꯏꯕꯨꯝꯁꯦ ꯃꯃꯥꯡꯒꯤ ꯁꯣꯏꯕꯨꯝꯅꯦꯕꯀꯣ ꯈꯔ ꯑꯔꯤꯕ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯣꯏꯕꯨꯝꯁꯦ ꯈꯔ ꯃꯍꯤ ꯂꯥꯡꯗꯕꯤꯗ ꯃꯦꯠꯂꯅꯤꯕꯀꯣ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯍꯥꯞꯆꯜꯂꯒ ꯅꯩꯈꯥꯏꯔꯒꯦ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝꯗꯤ ꯇꯧꯗꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯍꯁꯕꯦꯟꯁꯨ ꯌꯥꯝ ꯆꯥꯗꯦꯕ ꯁꯣꯏꯕꯨꯝꯁꯦ ꯍꯥꯟꯅ ꯄꯨꯔꯛꯄꯗꯗꯤ ꯈꯔ ꯅꯧꯔꯤ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯏꯅ ꯊꯝꯖꯤꯜꯂꯛꯄꯒꯤ ꯂꯤꯔꯦ ꯁꯣꯏꯕꯨꯝꯁꯦ ꯊꯨꯝ ꯇꯧꯔꯒ ꯑꯁꯤꯟꯕꯁꯦ ꯂꯧꯊꯣꯛꯈꯤꯒꯦ ꯅꯩꯈꯥꯏꯔꯒ ꯁꯣꯏꯕꯨꯝꯁꯦ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯦꯀꯣ
ꯁꯨꯝꯗꯣꯛꯀꯦ ꯌꯥꯝꯗꯦꯀꯣ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯏꯇꯣꯝꯗꯅꯦ ꯍꯣꯔꯦꯟ ꯆꯥꯗꯣꯏꯁꯦ ꯃꯣꯔꯣꯛ ꯁꯥꯗꯕ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯂꯨꯁꯦ ꯑꯩꯁꯦ ꯍꯥꯞꯇꯤ ꯍꯥꯞꯀꯟꯗꯕꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯃꯍꯤ ꯈꯔ ꯆꯔꯥꯡ ꯇꯧꯔꯒ ꯑꯂꯨ ꯌꯥꯎꯗꯕꯤꯗ ꯆꯥꯏꯑꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯥꯒꯤꯁꯨ ꯈꯥꯏꯗꯣꯛꯅꯕ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯣꯔꯣꯛ ꯌꯥꯝꯗꯕꯤꯗ ꯑꯂꯨ ꯈꯔ ꯌꯥꯝꯍꯜꯂꯒ ꯇꯣꯉꯥꯟꯅ ꯃꯦꯠꯅꯕꯀꯣ ꯃꯥꯒꯤꯅ ꯍꯥꯞꯆꯜꯂꯦ ꯌꯦꯟꯗꯦꯝꯁꯤꯁꯨ ꯃꯣꯔꯣꯛ ꯁꯥꯔꯤꯈꯩ ꯍꯥꯎꯋꯤ ꯌꯦꯟꯖꯥꯡꯁꯦ ꯃꯣꯔꯣꯛ ꯁꯥꯔꯤꯈꯩ ꯍꯥꯎꯋꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯥꯝꯈꯠꯈ꯭ꯔꯒꯦ ꯍꯋꯥꯏ ꯃꯨꯛꯁꯣꯔꯤ ꯌꯦꯟꯗꯦꯝꯒ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯃꯨꯛꯁꯣꯔꯤꯁꯦ ꯌꯥꯝꯅ ꯇꯣꯏꯕꯗꯨꯗꯤ ꯄꯥꯝꯗꯦꯕꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯂꯨꯁꯦ ꯉꯁꯥꯏ ꯑꯩꯅ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯑꯃ ꯊꯥꯛꯆꯤꯟꯈ꯭ꯔꯦ ꯁꯤꯒꯤ ꯆꯥꯡꯁꯦ ꯍꯥꯎꯋꯦ ꯏꯔꯣꯜꯂꯒꯗꯪ ꯇꯣꯛꯄ ꯌꯥꯕꯗꯣ ꯏꯔꯣꯟꯕꯗꯪ ꯆꯥꯗꯦꯕ ꯑꯗꯨꯅꯅꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯑꯅꯤꯈꯛ ꯊꯥꯛꯑꯒ ꯏꯔꯣꯟꯕ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒ ꯇꯣꯉꯥꯟꯅ ꯏꯔꯣꯟꯕ ꯁꯤꯁꯤꯅ ꯑꯩꯒꯤ ꯃꯆꯨ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯤꯅ ꯑꯉꯧꯕ ꯏꯔꯣꯟꯕ ꯁꯤꯅ ꯑꯉꯥꯡꯕ ꯏꯔꯣꯟꯕ ꯏꯆꯥꯅꯨꯄꯥꯒꯤ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐ ꯍꯣꯝꯋꯥꯔꯛ ꯁꯦꯝꯒꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤꯀꯣ ꯃꯣꯏ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐ ꯄꯤꯔꯛꯑꯦ ꯁꯤꯒꯨꯝꯕ ꯄꯦꯄꯔ ꯀꯂꯔ ꯄꯦꯄꯔꯁꯦ ꯁꯦꯠꯇ ꯂꯩꯕꯅ ꯀꯥꯟꯅꯕꯅꯦꯕ ꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯗꯤꯋꯥꯂꯤꯒꯤ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐ ꯄꯤꯔꯛꯄꯗꯣ ꯁꯤꯒꯤ ꯁꯦꯠꯁꯤꯗꯩ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯒꯤ ꯀꯂꯔ ꯄꯦꯄꯔ ꯀꯂꯔꯁꯦ ꯑꯗꯨꯝ ꯃꯈꯜ ꯁꯨꯅꯕ ꯑꯗꯒꯤꯗꯤ ꯄꯤꯁꯁꯨ ꯌꯥꯝ ꯍꯥꯟꯕꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯁꯤꯗ ꯀꯂꯔ ꯀꯩꯀꯥ ꯂꯩꯔꯦ ꯁꯤꯗꯒꯤ ꯇꯧꯔꯒ ꯁꯦꯝꯃꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯁꯦꯝꯃꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐꯁꯦ ꯍꯧꯖꯤꯛ ꯁꯤ ꯁꯦꯝꯕꯤꯔꯒꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯂꯔ ꯄꯦꯄꯔꯗꯣ ꯁꯨꯃꯥꯏꯅ ꯃꯊꯦꯛ ꯃꯊꯦꯛ ꯔꯣꯜ ꯇꯧꯁꯜꯂꯦꯀꯣ ꯔꯣꯜ ꯇꯧꯁꯜꯂꯒ ꯁꯨꯃꯥꯏꯅ ꯊꯨꯞꯆꯜꯂꯒ ꯃꯈꯣꯛ ꯀꯩꯀꯥ ꯄꯥꯜꯂꯅꯤꯕꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯣꯏꯔꯒ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯦ ꯁꯤꯅ ꯉꯥꯃꯨ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯌꯥꯏꯕꯅꯦꯕꯀꯣ ꯇꯥꯎꯔꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯈꯖꯤꯡ ꯂꯩꯔꯦ ꯑꯗꯩ ꯃꯨꯀꯥ ꯉꯥ ꯂꯩꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯃꯆꯨ ꯉꯥꯡꯁꯪ ꯉꯥꯡ ꯌꯥꯝ ꯍꯥꯎꯔꯅꯤ ꯈꯖꯤꯡꯒꯤ ꯃꯈꯣꯡ